Social media da fangzaba update post khara khongkot charaga mayam da pathok sari ahan bada Kuki terrorist singna maitei pangal manga fazilure auto rickshaw da lakpa Kuki terrorist singna Mori hospital da thabak suba yauba maitei pangal manga faraga purure thodok asi ngarang ayuk pung taraga mathoi khara helakpa aduwaida thokibani hairi Makhoi mangagi manungda yaripok ningthau naidagi MD Magbol chahi kuntragu humdoi yaripok tolihandagi MD Fazalbu ihan hana thaduraki hairi tungda nungthil pung mari tarakpa aduwaida yaripok tolihandagi MD Sadam sahi kun MD Anis sahi kun gamanga amadi MD Tarif sahi kun gani thoi amuk thaduraki hairi makhoi mangabu Kuki terrorist singna karigidamakta pharu ribano haiba sapsaba khangba ngamdri hairi mathangda Bangladesh Army ga Kuki militant singa khut thoknabada Kuki militant khara hat khibaga loinana makhoina pairamba khulai singsu phagatpa ngamle haina DRF na thadurokpa report amana khanghalakli Mathangda Union Tribe and Affairs Minister gi mathakta ITLF na warokre Manipur da tholiba irang asi apikpa kanglupu muthatnaba sinba thawongni haina ITLF na thadurokpa cherol amana khanghalakli serol asina makhatara duna haikibada Kukizo Tribal Singda Andarakliba Asida Maitei Force Singna Thingnaba Karimata Honade Madugi Mahutta Irang Asida Saruk Yasili Hairi Nakal Amaromdana Union Tribal Affairs Minister Zoal Oramna Guwahati da Paumi Singa Unabada Fondo Kibada Manipur da Thokliba Irang Asi Law and Order gi problem ni Haina Fondo Kibabu ITLF na Warok Bagaloina na State Asida Thokliba Irang Asi Ethnic Cleansing ni Union Tribal Affairs Minister da Kanagumba Kharana Lana Paudamle Haina Pendaba Hongdora Mathangda Sajiwa Jail da Laiba Myanmar refugee Sara Henbagi Khongjang Handokre Sajiwa Jail da Thamliba Myanmar digi Ain Kaina Sangsilakpa Kuki illegal immigrants singna Sara Henbagi Khongjang Sangsilamba Adu Handokre Manipur da Niyomgi Wangmada Sanglakpadagi Faraba Myanmaris Marfuga Taret Bangladesh ama Egypt dagi miyoi ama punna miyoi marfuga mapan Sajiwa detention center asida lairi Makhoigi matik saba se sang piraba matung court na makhoibu thadoknaba pautak pirakre hairi adum oinamak makhoibu karamba matamda maramda halangadage haiba chapchana khangba ngamdri haina serol asina fongdorakli mathangda SDSA na Kukijo taba area singda potchei pusinba thingkhre Senapati District Student Associations SDSA na thadurakpa cherol amagi matung inna National Highway 2 da potchei malsang puduna chatliba gari singda ayat apan pidanaba khangan khiba leirabasu ko tuna chanaka lon ngaglak tabana maram oiraga Senapati dagi Kukizo area singda commercial transaction business amadi potchei supply toba yaroi haina SDSA na khangan khre kana kumana SDSA gi warep ki wangmada thabak tawramba tarabadi maduda tholakpa afafat tapumnamak masana pujagadabni haina Senapati District Students Association gi information and publicity wings na thadurokpa cherol amana khangalakli mathangda yelho phuru punsinduna imalebak Manipur kannaba punna hotnaba matam oire haina asangka sharna phongthokre mathangda ahal ama accident da laikhidre ahal ama accident thokpadigi laikatnaba ngamdana laikhidre thodok asi ngarang numidang pung nipal khara helakpa aduwaida thobal haukhada thokibani hairi ahal asi pharmacy dagi hidai lairuraga cycle tongdun halakpada motorcycle registration number MN01 AM 1608 thorokpa miyoi amana thomkibani hairi Laikhidraba ahal adu thobal hauka mamang lekaidagi soibam tomba sahi humdraga manga mahakpu garina thomlamliba miyoi aduna chingmairongdagi thaunaujam yaikhomba apokpa thaunaujam rajamani kawi hairi police case ama lokhat khibaga loinana asi bahaksang adu postmortem tongnaba jenim mirel sangda thamkhre hairi